Awang nongpok lamdamgi state singda lairiba lalawu singna kulai thadoktuna mainstream da sanglaknaba Union Home Minister Amit Shah na phongdokre wafam singarang New Delhi da Assam Rifle na sinduna pangthokiba Unity Utsav One Voice One Nation ki thoramda saruk yaba lakpada phongdokibani Home Minister na makha taraduna haikibada awang nongpok lamdamda ing tappa saukhatpa amadi laibak asi saruk ama oina thabak tawba pami haibasi mipum khudimangna khangnaraba wafam amani maram asina awang nongpok laiba surrender tawdriba lalhau lup singna kulai thadoktuna mainstream da sanglaknaba appeal tawrakle haukiba sei manga asida awang nongpok lamdamda violence ki thaudok sada humputara hanthaki Security Force Asok Apan Nangbasu Sada Humputara Hantaki Misam Miyam Sibasu Sada Marfuga Mangada Hantaki Lalhau Lub Lising Tara Henbana Surrender Toraki Amadi Tongan Ba Lalhau Lub Singa Peace Echo Taragani Toy Kuyek Pina Krehaina Fongdok Kibagaloinana Laibaga Sigi Mafam Pumna Makta Awang Nongpok Lamdamgi Miyam Gi Thamoida Akanaba Mafam Ama Oiri Amadi Awang Nongpok ki Tradition Amasung Cultural Heritage Inak Kunbana Laibak Asi South Thuk Say Hainasu Home Minister na Makata na Fongdok ki Manipur Governor Ajay Kumar Ballana Mayai Tangbal Lauduna Lanjilakna Relief Camp Lairiba Internally Displaced Person IDP Singi Oina Local Liba Madi Local Kadaba Thabak Thoram Singi Matangda Chief Secretary Madi Makok Tongba Official Sing Yauna Secretariat Ki South Block Laiba Conference Hall da Ngarang Mifam Mama Pangthokre Hari Mifam Maduda Tongan Mafam Sing Lairiba Internally Displaced Person IDP Singi Rehabilitation Gi Local Liba Thabak Thoram Singi Matangda Amuk Hana Yengsin Kibaga Loinana IDP Sing the Skill Development Program Pinamagi Matang the Sukhana Kiamadi Ministry of Tourism Gi Makada Lamdam Masagi Naha Sing Maruina IDP Sing Damakta Paikaliba Hunar Se Rosgar State Asida Mapung Fana Implement Tongnaba Officer Sing the Pautak Piki Hairi Tungda Ras Bavanda Governor Ajay Kumar Ballaga Lieutenant General Vikas Lakhira Director General Assam Rifle ga unaduna warisana kre warisana baduda Manipur da Assam Rifle gi deployment amadi Assam Rifle na lauriba thaudang singi matangda marik sumba wafam sing governor da paudam ki hairi Manipur da tholiba lana sina maramoiraga micham praja miyam da landarakpa Yummai Tharakpa Amadi Misi Mina Tholakpa Matamda Central Amadi State Government Matik Saba State Security Amadi Central Force Sing Tharaktuna Ngak Selenbagi Mahutta Yeng Laga Leithokpadagi Ngasi Siba Kitana Tholakiba Khul Ngakpa Sing Ngasi Maram Sadana Phaba Punba Sungya Yaroi Haina Nupi Samaski Ima El Nganbina Phongdokre Mahakna Makha Taraduna Hai Khul Ngakpa Phaba Punba Yaroi Haibasi Manipur Lairiba Mamaoibi Singi Sab Saba Firep Amani Haibasi Bharat Amadi State Lengangna Sab Sana Khangada Bani Ngarang Governor Ajay Kumar Ballana Kuyek Piduna Thadorakiba Serol Amagi Matungina Numit Tarit Nigi Manungda Khul Ngakpa Singna Sijanariba Kulai Sing Khusin Naraknaba Yathang Pirakiba Dugi Matangda Governor da Sab Saba Wahang Kaya Hangningi Haina Phongdokki Governor na Cherol Asi Thoktringai Mangoinana Hana Munna Khanthaduna Lan Asi Kanana Horakpano Amadi Kanana Lan Asi Bu Ngakthokpano Bharat Amadi State Lengangna Thawai Kanbikibra Kanana Thawai Kanbikibano Haiba Sigi Sab Saba Pakum Governor na Thamlakadabani Lan Hoduna Migi Lam Munnaba Honarakliba Amadi Santi Oina Leminasi Yadraba Mioi Sing Adudagi Kulai Fagatuna Matung Manau Tawdanaba Warak Watimba Ngamdraga Madugi Tayonabada Micham Praja Miyamgi Punsi Amadi Lantum Ngak Senduna Kun Ngak Liba Icha Singda Phaba Punba Amadi Fu Chaiba Torokba Haibasi Manipur Mamaoiba Singda Iyaba Ngamloi Haiki Governor na Pikiba Numit Taret Ni Sigi Badungda Kuki Kulai Paiba Singna Amuk Hana Nomai Kaphalaroi Karigumba Kaplakpa Thoklabadi Manipur Dagi Kuki Sing Tanthokki Gani Haina Sab Saba Fire Manipur Prajada Piba Ngamlabadi Khul Ngak Liba Icha Singna Sijinnariba Kulai Sing Mamaoibi Singna Governor Gi Manakta Thilakani Haibasi Mamaoibi Singi Sab Saba Fire Amani Manipur Ngakpa Ngamoidaba Oidabadi MLA Humpumak MLA Famdagi Isana Khangna Tokpiro Manipur Ngakpa Ngamdraba Misak Ama Oirubanina Mathangi Election Dasu Bot Lepirakanu Isa Isana Gyantana Lebiro Haina Mahakna Makatana Phongdokki
Hauzik Manipur gi oriba fibam masagi matangda political game sanariba si afaba thabak nate haina Rajya Sabha gi MP Iningthau Leisemba sana jawbana phongdokre wafa masing asi GP Women College ta pangthokiba International Women Language Day thoramda sarukyaba lakpada paumi singa unabada phongdokibani Iningthau na makha taraduna haikibada sahi ani hena Manipur da thokliba lan asina maramoiraga praja miyam aduki matik kham thengna wanaduna leiriba fibam masida political gi khudong saba launaduna game sanariba si yamna laibak thibani political game sanabaki mohta yanaba ma puraktuna amatoina pukchel khoijel tinana lingjel manaduna praja miyamna thengnariba awaba sing asi koknaba honasi haukiba numit kharani asida kul ngakpa singbu faba punba tawbagi pau miyamna tanare kul ngakpa sing farakliba sigi root cause miyamna soidana thirakani state asida oidagliba fibam asi laknaba sen songkiba sing wakal tabiro miyamna pakhatpa amadi leifam safam khangdana leiriba si thoktanaba athuba matamda sinbiba fai natraga di zone 18 dagi hena Sathiba Thoudok ama Manipur da Thoklakloi Haininingai Leite haina Iningthauna makha tana phongdokhi New Delhi da leiriba Ministry of Home Affairs MHA gi office ta Thadawinpi Manipur team gi president Hais Jem Thadaw amadi secretary Michael Lamjathangna luchingba mihut kangbu amaga MHA gi advisor AK Mishra ga unaduna Thadaw purupu kuki nate haina mayek sengna khangan kre hairi wari sanabadu da Thadawinpi Manipur Michael gi phongdokibada kuki gi makada Thadaw Leite Thadaw amadi kuki tongan ba identity amamamni ingkumja lising aniga kungahumdoi gi May 3 dagi Manipur da thorakiba lana sina maramoiraga Thadaw micham kayama punsi mangki tholiba lana sida miyamna khangbidabadagi Thadaw furukki miyoi kayama victim moiduna lakli Thadaw gi identity bu Kuki Supremacist Militant Group amadi Kuki Civil Organization singi mohta sahi kaya si leirakibana khudong sadaba kaya mayok naduna lakibaga loinana Thadaw furukki oinadi Manipur da santi amadi mausagi punsida hanjilaknaba honaduna lakli amadi peacemaker ama oina khundaminariba furuk singi marakta nungsi sanana leminanaba honaduna laki haina AK Mishra da mariksumna paudam ki hairi Manipur Governor Ajay Kumar Ballana thokiba order amagi matung ina numit tare ni gi manungda illegal oiba khusukulai sing manaknakpa police station singda khusin naraknaba khanghallakraba matung Kaksing district ke Kaksing SP da .303 rifle ama magazine ama .303 maru taraga humdoi BP vest mari BP plate manga helmet mari khusin narakre hairi Nakalamorom da Kangpopi district ki oinasu Z Saparmaina police station OC da loot tawkiba tear gas ganama khusin narakre hairi masida sunatana security force na Kaksing Wairi area dagi recover tarokiba 5.56 mm insas rifle ama 5.6 mm caliber rifle ama 12 bore rifle ama 12 bore shotgun ama 9 mm pistol ama air pistol ama 303 rifle ama 12 bore rifle mari 12 bore water cannon ama 36 hand grenade ama 9 mm maru kungataret 7.62 mm AK-47 maru marfu taragani thoi 7.62 mm CTN maru nifu 5.56 mm inchas maru nifu gamanga inchas life round kun KF maru taraga humdoi 303 maru humfu gamanga 12 bore rifle cartridge kuntra ahangba 5.56 inchas magazine ani ahangba 303 magazine ama 9 mm pistol magazine ama 303 rift telescope sight ani bipod ama 9 mm FCC ahum 303 bore FCC mga 7.62 mm CTN FCC mari 7.62 mm AK FCC ani 5.56 mm insas FCC mari tear smoke cell ani Motorola se taraga humdoi Motorola charger adapter mapan bayonet ama BP jacket kungani pan BP plate kuntragani pan helmet ama kukri ama CPU ama carry bag ani 45 caliber maru amaga loinana seloina lupa lak ani ga lising yang khai Kaksing district ke Kaksing OC da khusin narakre hairi National Highway 2 amadi National Highway 37 da lamdam asigi tangai fadana nongmada sangdraba yadraba posai puduna lakpa gari sahumga humpu mapan amadi saniga kunga mga hariba lambi asida apanba yauduna pusalakre
Makha tana potsai pusalakpada khudongthiba thoktanabagidamag singnaningai oiba mafamsingda security force na akanba section tharang lokhatki Manipur district pumnamakta pamdaba Thoudok thoktanabagidamag sing amasung tamda puna checkpoint samaga tara hangduna asat awok sing sek tobagi thabak sathakre haina Manipur police control room na thadrakpa sirol amana khangalakli